Manipur Pradesh Congress Committee MPCC gi President Govindas Konthaujam mahakna pairamba famdagi resign tawkre. Mahakna fam asidagi resign tawkrabasu hojik fawbagi oinadi Congress ki High Command haibadi Indian National Congress ki President gi maikaidagi ayapa pirakpagi paudi fangdri. Nakalamada News Agency ANI na report tawkiba amagi matung inna tampaktagi Congress MLA Mari amadi Singh District Singdagi Congress ki MLA Mari amaga punna MLA Nipan ngasi BJP da yaurba yari haina report tawri. Tom TV na fangba pawgi likhon amagi matung innadi Govindas Konthaujam tha asigi tara tarettagi hauna Kolkata da luhongba ama yaunanabagidamag leiri hairi. Manipuri political activist Leichongbam Irendrona mahakki mathakta ain-gi wangmada tamthiraba NSA panduna fazilubagi mayokta matik saba compensation pihan binaba Supreme Court ta tharakpadagi Justice DY Chandrachud amadi MR Sahagi bench amana respondent singda paukhum ama piraknaba sayol anigi matam pikre. Ningsingbai ai fazinduna leiruraba Irendro bu ngarang numidang wairam pung 5 faubagi manungda thadokhinaba Supreme Court na yathang pirakkibadagi maha ngarang thadorakkibani. Islam lining chatpa singi kumai Idul Adha na lakpada BJP Manipur State ki executive members su oiriba minority in charge ki thausu puriba MD Anwar Hussain na miyamda yaifa pauzel piragli. MD Anwar Hussain na press ta thadorokpa serol amana hai kumai asin la lakpada Hazrat Ibrahim na maza Ismail bu kathokpa adugumna aikoi masel kathokpa ngambagi pangal ala na mipung khudingda thona pina biba oirasanu haina phongdokli. Manipur da leptana hengalakliba COVID-19 gi anisuba safu asi thingnabagi pandamda state na laukhalakliba vaccine kapa yaraba mipung khudimak suksoi soidana kathoknaba khongthang asi yamna thaganingai ni haina Singjamai Assembly Constituency gi social worker Oinam Romena phongdokre. Wafam asi ngasi Singjamai makha hairangoi thongda pangthokpa mass vaccination program da achauba thodang lauriba COVID warrior singda hand sanitizer mask glove amadi atai medical polam sing khusinabagi thoramda phongdokhibani. Myanmar da thokliba leibak adugi tangdu leitadaba phibam aduna maram oiraga Myanmar masa singna India gi ngangkhoi lansinduna chensilakpagi report leiri adumaku Mizoram leingakna makhoibu Mahatma Gandhi National Rural Employment Guarantee Scheme gi makhada thabak pi haibagi wafam adudi oidabani haina center na hairi. Lok Sabha da ngasi Union Minister of State for Home Nityanan Rai na hai international border asida akanba section tharang lokhanaba border security force amadi Assam Rifles ta central government na yathang tawthakre amadi ain gi wangmada thangnaba leibak ki sing na sangakpa thingnaba honabada laukhatpa yaba thabaksing laukhatkani hairi. Gujarat ki Kuch district ta vaccine kathogu haiba yade haibagi maralda dukan famba nupa ama police na fakhre. Ningsingbai ai Gujarat leingakna July 13 faubagi manungda COVID-19 vaccine gi ahanba dose kathoknaba khangan kiba leikrabani. Farabai mioy adugi mathakta register tawkiba FIR aduda district collector na thokiba notification da palliba July 13 faubada soidana ahanba dose kathoknaba wafam adu miraibagi maralda fabani haina mek sing na iri. Adumapu police officials sing na haibada mask uptaba amadi physical distancing ngaktabagi maralda mahapu phabani hairi. Ngasi Chhattisgarh gi Narayanpur district Naxal Singha khutthonabada Indo-Tibetan Border Police ITBP gi personnel ama laikidre haina police tagi phangba paw amana hairi. Thaudog adu Sotedongar police station gi manung channa leiba Amdai Gati da ITBP gi 45 battalion gi ROP team na patrolling salingai da thokibani haina Inspector General of Police Sundaras P na hairi. ROP adu Narayanpur gi MLA Sandan ke sabna satkadaba khongchat amagi mangoina na thakibani. All India Institute of Medical Science AIMS na nong nasaba maternal and child block ki sarukhara hangduna ana laing sathaba hokre. Mafam asida famung samri amadi operating room taranithoi leibada natana nauna angang unaba amadi angang singi ana laing gi lamda khudong saba kaya su fanghali. Hospital asigi senior official amana phongdorokpagi matung ina haujiki oina mafam asida gynecology amadi pediatrics khaktagi OPD service haure. Makhata na khutchu kulai sing pangkhatpagi thabak kan sathari. Thabak sing asi hek loibaga hospital da leiduna laingba amadi surgery su horogani hairi. AIMS ki mother child block asi sahi 10 rongi mamangdagi OPD da ka hena mi sileba asi khara da oirabasu phananaba khanduna lakibani.